Manipur News Channel mayamda maruiba pau khara pijari BJP MLA singna saminariba political party Singgi MLA Singgi oiba mifam ama pangthokhibaga loinana anauba lengak semnanaba governor dase pisalaba yai. Bharat lengakna Manipur Legislative Assembly suspended animation thamjankibaga loinana President rule thamjalakraba matungda athuba matamgi manungda Manipur lengak semnaba BJP gi MLA sing amadi BJP gi saminariba political party Singgi MLA Singgi oiba mifam ama pangthokhibaga loinana athuba matamgi manungda anauba lusingba ama khanbaga loinana lengak ama semnanaba hayeng Manipur gi Governor da Serol ama pisalaba yana leire hairi masigi matungda lamdam asigi miyamgi ihul khangba BJP gi MLA singgi oiba mifam ama ngasi nongmunini gi mamangda Imphal West District gi mafam amada pangthokkhre hairi pausi asina thajaba yaba mafamdagi phangba paugi likhun amagi matung ina BJP gi MLA sing amadi makhoiga chaminariba political party singgi MLA sing loriba firep asi BJP Manipur Pradesh amadi center lengakna thabakta onthoknaba honarakrabadi MLA sing BJP di thadoktuna magi khudongchaba yengkiba yai hainasu nakoinana center amadi BJP Manipur Pradesh unit ki lusingbasingda pongtokpa leikhre hairi adum oinamak chap chaba paudi phangba ngamdri the prince report amagi matung inadi hojik Manipur Legislative Assembly suspended animation thamjankibaga loinana president rule thamjalakleba asi Chief Minister N Birena CM pham thadokhraba matungda anauba lusingba ama khanba ngamdabadagini hojik CM phamdagi thadokhraba matungda BJP gi MLA sing haibadi TS Bisorjit amasung Govindas Konthokjam CM oinabagi nakoinana lambi yatli adubu Chief Minister oiramba N Birenbu yaningdaba kanggu sing haina yamna kana ngangnariba Speaker Thauchom Setrabata MLA Y Khemchan amadi MLA TS Radesanggi marakta anauba CM oinaba khanba ngamdaduna hojiksu leiri haina paugi likun asina hairi hojik oiriba Manipurgi tangdu leitadaba rajnitigi phibam asi yenglaga matungda pausi asina phangba paugi matung ina hojik lamdam asigi miyamna PR thamliba asi BJP gi MLA singna lingjen manadabadagi thorakpani haiba lebak miyamgi oiba kholaw lawba haurakpaga loinana akanba khongjang changsalakpa yabagi thajaba yamna nakna leire maduna BJP gi MLA singgi oina firep ama ngasi numit nini humnigi manungda laurakpa yai haina thajanari kariguma firep asina mai paklaktaba tarabadi hojik leiriba MLA sing asigi manungda wakhla manabasing punsanaduna Manipurgi miyamgi apamba yengduna anauba regional party ama semlakpa yabagi phibamchu lakpa yana leiri haina thajanari kuki nupisingna security force changdanaba athingba thamlambadu yanaba porakpadagi hantokhre Tenopal district ki New Seijang village mapada kuki nupisingna lambi thattuna haulian phai amasung ti maino khulda security forcing changbada athingba thamlambadu yanaba porakpadagi hantokhre security force na moreda leiba integrated checkpost dagi haulian phai amasung ti maino village phawba patrolling chatpa hokre ningsingba yabadi numit kharanigi mamangda Tenopal district ki DC Krishna Kumar SP Rahul Gupta manga suba Assam Rifle gi CEO Rahul Join yauna kuki nupisingga mifam ama pangthoktuna yanaba porakpadagi security forcing changbada athingba thamlambadu hantokhibani athingba hantokiba aduga iroinana ngasi ayuk anganbada Tenopal district ki SP Rahul Gupta gi mi makhada district asigi additional SP Riyazuddinna lusingduna patrolling chatpa hokibani hojik phawbagi oina mifam natraga kusukulai phagatpagi paudi leitri Imphal More lambi gi palen amasung Tenopalda saramba checkposting paramilitary singna Thugaikhre Central Paramilitary Personnel singgi team amana ngasi National Highway number 102 Imphal More lambi paringda anti-social elements singna ain kaina check posting saduna achat awong tobusinggi tax ongkolapam oiriba check post ani Thugaikhre hairi si Assam Rifle gi personnel singna Thugaikhre check posting adudi National Highway number 102 gi palen amasung Tenopal gi marakta leiba mafamsingdani hairiba check posting adu Assam Rifles na makhoigi intelligence report matung ina check posting asida anti social oiba miyoi kharana mafam asida lambida chathok chashin toriba misamsingdagi ain kaina tax khombagi pau leire khangbadagi changsandana check posting ase Thugaikhibani hairi ngasi check posting adu Thugaibi khongthang adu ngarang Assam Rifles ki official sing amadi khulgi village council gi mihutsinga loinana security gi matangda khananabagi mifam amada kunjasingna hairiba mafam asi anti social oiba miyoi kharana lambida lakpa garisingdagi ain kaina sel khombagi tabak chatai haina phongtorakhibaga loinana Assam Rifles si tongan unit singna mafam adu changsanduna hairiba check posting adu Thugaiduna mangankibani hairi defense wing gi statement amana hai
National Highway Number 102 Imphal More lambi palendagi holduna Moregi amadi Manipurga tainariba Myanmar border waringda Assam Rifles ki tongan unitsingna leptana patrolling satuna pamdaba thodok sataba tingnanaba amadi illegal immigration tingnanaba khongthang kya lokatpa hore hairi. Governor Ajay Kumar Bala All Secretariat famduna Manipurgi wayal thodang paiba hokre. Hokiba tha asigi taragi ayuk pung 12 dagi 12 suba Manipur Legislative Assembly ki 3 suba mifam pangthokpaga loinana satliba anawba chahi asigisu ahanba mifam oibanina Governor Ajay Kumar Bala na address tawgani haiduna thorang punamok loisalaba matung Biren na mifam ama pangthokkadaba nong walingai tha asigi 8 gi nuktilda resign tawkhibadagi mahaki mahut sinnanaba MLA 38 leiriba BJP ki manungda yetnadaba lusingba ama khanba ngamdabadagi tha asigi 12 dagi Manipur Assembly bu suspended animation thamaga personal rule chana halakpadagi luk kayana masigi mayokta developpaga loinana athu matamda Manipur ki lengak nahongnana lehengadabani haibagi demand tawduna wakat khongjang kya changsalbasu Manipurda PR gi Matam Sangdarkpagi mami sengna tari Constitution gi Article 350 taruki makhada Manipurda President Rule chalairakpaga loina Head of State oideba Governor na state asigi royal thodang punamak pangthokkadabana Raj Bhavan da lebagi mahutta Imphal gi Babuparata leba All Secretariat famduna Manipurgi thabak paiba hokre mahaki staff sing leinanaba Minister ani gi ka loksinduna simsin sajanbaga loina Security Advisor Kuldip Singabu mahak naknaba famda thabak tawba hokre hairi. Governor na Secretariat famduna administration gi thabak satharakpa Deputy Secretary amasung masigi mathakta leba officer ani kaktana tana office assistant steno amadi typist yauna staff tara hena piraknaba Chief Secretary da pauktak pikre hairi. Maram asina Governor masama All Secretary da mathok tai hairiba officer sing amadi staff sing asiga loinana phaminaduna lengaki thabak thoramsing pangthoknabagidamakta All Secretary leiramba lengaki minister sing oiramba TS Basanta Kumar amasung Lepau Hokipna JAD allot tawduna season na lamba office ani yauna Governor amasung mahaki staff singna senaba khopchanduna simsan sajanba hokre hairi. Urale phibam asi yenglaga Manipurda hojik chalairiba President Rule gi matam asi matam kharaga sangthana chalaigadaba mali hairi. KCP PW gi lanmi mari fare Manipur Police na chathakiba thiba humgi thabak chathabada hengang police station gi manung chana leiba 3 suba MR Kabaisoi manaki auto parking manaktagi KCP PWG gi lanmi mari phakapagam le hairi. Harbasing aduna langpok lapam Sanathoi Elias Kauba sei Kolomdoi Sanasam Amit Kumar sahi nifu Seram Prem Elias Bem Singha amadi MG Ithem sahi 55 ni nokhoidagi two wheeler ama mobile phone ahum amasung wallet ani phakat pangamki hainasu pau asina makatari.